Kurumjari. Northeast Window TV na sandok chariba news analysis meng tabiri ba pumna mapu ahan ba makada umshaman rina taramok churi ngasi Imphal da phone kiba maruiba pouches singda kari karamba maruiba headline sing yauri bage habdu khana nei na bagi damakta aikhogi studio se lengsin duna laibiri ba expert panelist si miam dum teng saktak chage mingwena panjarab da oza sawrapon bubol political analyst ojabu ahan ba makada Northeast Window gi maikai digi ojabu taramok churi oza Hagacharoza, Ozangasi analysis as in Makacha, Terapoina, headlines, Amakala Kochage, Namasi, Kogi headlines, Anambana, Kogi Narang, Kogi, CMG, Senapati, Kongchatsigi, Oina, headlines, Ayambana, Luena Makwede, Masida Kogi, Chief Minister, 𝐍𝐿 Chahi, Ahungi Matunda, Ahan Boina Kampopi, Falduna, Senapati Tam, the Chat Kre, Hibagi headlines, and Amana Ore, Masida Kogi, Project Yamasu, Kogi, Development Gi, Project Yamsu Sangaram Bagi, Wafum to Yaureza, Ozamasi, Kogi, Hojik Tampa. Kogi curfew lady ngasi yoina di pung manga de na pung kogi pung numit yung bapung antara ni thoi faw di kom thok lioza masi ngahan gi tang tare ta thokiba kogi tamthira ba thodo ha patare terrorist ki attack ha patare kogi kuki militants singna kogi tumde leiba angang ani machin mapatu siblings ani hat khiba amadi mama buna tamthina shokiba maduda khoshaunar ba mayamna kogi CRPF ki kem ta thumjin bada maduda kapthorpa maruna mioi hum laikhidaba masi kogi tampaki mafam sing the issues am tina burning oil habatari was masi mafam kaya da su khongjang jangdana masida loina protest on the ngarang dang makta su kogi candle thandana masida kogi lekai kogi makti am tina protest ori edo ngarang gi kogi kenogi kogi CM gi senapati khongcha seuza sai si kamaina ga di yeng ba ya mar ka sida ojagi ba mot di kamaina ga thambini ga Yamaru Bangasi covers in the Purpa line singi Marta Manico. Ahana Makata Northeast Window give viewers in Kai Kunaba Tamjari. Within Objika Lirina Bukalakiba Honorable Siamgi Kongset Labatare Senapatiki, my Panga Pangtokreco, Nonigi, Patongrima Mala Ziri the Pangtokre, Anigi Marakta Noaitaba Togbo Toe, Mr. Miam da Koki terrorist singina. Atam nana ako yam pi bangang singko hahato pire duga amuksu miyangi khoisaunara miyangi protesters haibatare civilian ahumsu bhar ki sipai haibatare CRPF ki magi control tawbagi kanoda niyom da ka hen ba haibatare ko civil kanu je control tawba haibase magi niti niyom magi procedure mayama ngak laga matungda Yaraktra kind of with the Manitinium can't walk a hectamak can react to the Hawaii Manga Pigre, Miam and the Penedre. Hari Mayam sing a sigi, Yang and Kushan relay timing, Mama Tamnico Zixia. Sigi Maraxida, Lina Hangivasi, CM Conchasini, Aina Animak. Patuna yeng bana sangi khongchat asi ziri ki khongchat chakhi matamda khongchat ki mamangda asai ki kathin man birom da gi na tra ko ki lobsing laktana ba hai gi bagi then akan ba sidagi hen section ngai leitre hai gi mongda security measures lakhot ki ba ko adu malai kre then hataki senapati ki khongchat asi su marak sida cover yi manu se phongjing marakta dam yawi ko ya han bi MR gi kan sing control tawna bo honaramba ko ki militant jingna aduga CM gi khongchati thongna ba lakna ba gi ani makki marak sida kwalin nuai ta ba thogdok genocide ko crime criminal gi thabuk so mu thokre puna maksina aduki bati ka sa gi highway asi CM honorable CM na mai pang sakhi ba dumati phai to Honorable CM gi satli khongchat adugumna nimit khudingi miyam chatpangam godori pra haisna wangni madu oithok ta ba wa ma weri aduna di hantaki Honorable CM gi khongchat asidi masidagi akoina yam kupna naina ba aru government su Honorable CM and then cabinet ministers mayam laisna su yam kupna naina haning badi haujik lairiba situation sida even manipur gi CM na khongchat chatpa da bawda aduki matik akoigi free oina chatpangam da ba aduki matik security gi kano akoigi threat lehan ba ko sina civil mayam sing sina misam miyam na lambi sing sida samna satpadi oithok tri haibadu ma sum me haibani adu iba taraga di hauji kari to ta ge haib matamda state ama leire state ki honorable CM leire masamak experience tawre adugi matik insecure were highway sing se hairabani na haujikti adu kimatik akan ba haiba tare honorable CM na satkiba adugi
security measures to madagi hena kanba security measures sit lokhat la kanda ekoi gi yam sensitive zone singi mafam singse masi pak sanna masi ka khoi gi wai sitok pa hai batare ama change ka koi khulai pai sing tawri myam se hoji ekoi na thengnari ba se lirin proxies ha tak proxies yam na ka noi ba hai batare popular oi ba hai batare ekoi sidai da ngasai gi thoi ba geopolitics ki kana da proxy war ga na hai ba da maina hoji su group to lai ba sing sina ma koi gi maming sing ado direct thangtok traga su ma koi na proxy to ra kanda atopa koi su group to yaw da ba khulai pai ba terrorist group sem kala kanda mi cham yam da koi gi demand to bu ki kana chathari maramaduna hojik lai ba manipur demolition theory asida aikoi na yam na kupna yingchin na satminari hai ba tare mayam se du khar hena kupsin masu sangi maramdi manipur gi oiba masagi historical oiba kanu se apu wari gi aseng masak se atai india gi state ke manada ba hai ba tare ko unlike nagaland or mizoram 1960s gi matam da sem gi ba ko nagaland ka samde khaido sem gi ba mizoram khaido sem gi ba si natta ba manipur di masagi anglo manipuri treaties 1947 to 49 ji tawra manipur major agreement ka tawra sangi ba state amani na magi territorial boundary ase UN gi platform da 1940s gi matam da gi laiba 45 ki matam da gi laiba UN gi kana sida magi Montevideo convention laire ko sigi mayam sing ke sigi kana je adagi laiba kano system ya international law mayam sina nga aga la ko boundary international boundary lai jabanina within the framework of the non constitution da mahaki first citizen daga hairi ba constitution gi mai territory ji kai ba yada bagi masak se amsi understanding manipur sima pazana akoi sange samcham da samna harba da nagaland gumba 1960 da seng gi ba state amada kui dina taki 24 25 da ko 2005 da gi lakhe ba en akoi en po gi haiba tari san nagaland people's organization duna akoi gi FNTF fanta haiba tari ko frontier naga and territorial authority ga lakhi badagi magi district taru ka pi ba adugi model daga se manipur ga panjan ba yara kanda ngasai gi kana section ahum thong ga thugai ba se ya do man bagi yani ga na sanction lo man bagi la iba india gi wariba leadership and to magi decision keno mayam se ko ni gyan tan mam changi manipur da is not applicable manipur gi issues tam se ko na khana ba ya da pot amani ram di manipur phu kunthra ta tari pa ban khundami nari ba asida hek masen makai ta matam da phur khuding makki masak se koi kano seng lai bang moi da ba mayam aduga tong koina adum koi se kano soinai na lagi da mayam sing aduni maram aduna hoski wahangi specifically amuk sangsal akanda collectively mayam mari leinai aduga pulap manipur gi ba masak sing ngak pangam na ba gidamak ta koina akan decision kara koi low sangi maram di issues mayam sing se manipur kaina baga mari lina bangak tani maram aduna koina hana so law thokre ko sagi kano se sing mayam tholaki ni hai mayam se maram aduna amuka so hari makata na adumak makoi di laiba koi gi terrorist mayam sing asina tawri thabak se international law national law natraga magi humanitarian kano crisis issues mayam da amatta kano relevant laitaba only chaos aduga magi violence aduga nampu hapu mayam asin kana pandam mu phangna bo khona ba aduga manipur demolition theory even valley da particularly mitei pangan sing se infan city state da lelaga apika jaga amad namsal laga thamgi haibagi sangsel lai posimai pa handa ba changi punamak si yang kanda economy am toina haiba article 371C ko 371 is wise the manipur gi constitution guarantee ama mamang da pangiro manipur gi unique history of manipur da based tor kanda manipur gi constitution safeguard to the territorial integrity of manipur se masida achong demand am khak pa CSO amadi political party irrespective of caste creed and the communities ko kai da manipur ama manipur indian constitution na matam pumda thamalaba matung da the other issues now can be resolved ko amicably aduna hojisi honorable CM gi khongset ani chidagi koina yamna chauna highway sing as threat lady have si khange lirin aduna highway sing as hangton ba phajana premium changi CM na du yongna kanu wana satlaga mani prajana yamna harawna chakadu nati chapangam gado banati maramaduna akanba kanu home minister su hoigi high kre ko aduna masi kanani election lor kana so ba kanu tawani haidana ko kongo president gani so high rabani maramaduna akanba government decision amana haribe anti kanu social oiba aduga terrorist crime criminals mayam singa se pak tak na hungtang wai sitokoma changi habisi mathangge ko
ꯖꯌam chuma wafam ne za mathang lak chani me se kui tronglaubi gelmol gi thodok sing gi manung mapan yauna afauna uba investigation chathagadabani haiba congress ki party na phungdorok pani za ma se akhoi gi luchingba congress ki party gi luchingba masu oiriba hana gi minister dr akhoi gi khoirakpam loken amasung dr 𝐀𝐍𝐀𝐋𝐘 kumar na phungdok ki bada akhoi gi tronglaubi gi thodok se masi thokhraba matung da crpf ki post ta khoi saunarba miyam na thomjelaktingai akhoi gi state amasung district administration na checking tharang la khod hauju base kari gi no hai base masi thoka dore thodok si tho abani adu bu masi da lakshal hauju base kari gi no hai ba wafam jini ahan boina ani shu badana oza khoi gi hauzik su kano tongnari ba si han bagi oza hoziki wafam je kamaina ga thamba ya ani shuba se ko na lak che ko ni masi manipur miyang ni party am khaki wana te ka doi yeng jalo dri bano duga kan thokra matung da masi gi chap chawa ma gi justice ma kan pi ga doni ga hai base masi adum miyang gi wafam ni ko aduga taseng na sa si de rin ina thamningi base security forces ma singa si ko gi kan civil ba kan police ta su moi mateng pangna budi lakoni but in the interest of safeguarding the national boundary as well as the populations citizens of the nation niko aduna sigma mayam singa sida since May 3 2023 degi yamna trouble tourist state ama were unrest were akoi tangu laita da bo were anytime akoi misimna thokani thoktuna leiba habisma oire haina khanga kanda madu gi dongta particularly deploy tori central forces ko mayam singa sina akoi kilometer amagi sang phaba ta jaga amada aduke mati tamthiba crime ama thon ba habse magi responsibility fixed tawda bani haibani tawkani di khalli adubu kan thajabadi wali akoi manipuri da lei half heartedness haiba tare political party oiro then kano oiro central authorities oiro then magi leyo mayam singa sida ikoi se bar ki aseng citizen oina lowda ba third class ki makha anta ba ko akoi gi gamkhai da leiba tumi kang dong no ubagi masak amakak aikoina uba phangi since aikoina award akse annexation of Manipur to India ko aduna sigi lapa mayam singa sigi khudum changam mayam laikre aduna akoi di mayam singa sina khanjaraga aikoi ba tongan ba aku phiri ama logjaga da bo matam do oirabani maram di aikoina asawa asa ama leiba system sigi udi aduga hojik basina topa mo gar kanda hojik ti leiriba malian si kanoni nakala malom de globalization gobin village high imi nakal amalom dana globalization gi marak sida amuksu ethnicity gi weba exertion mayam thola ibni ko thola ibni gi saruk ama oinani hojik la yo pot sida thola pa haiba sida ikoina yengada bo posak singa sida ikoina oiroida ba oibam thokta ba oiba ya ba haiba mayam akoina malengi chanari ba universal laws na la ibni ko and conventions and norms mayam la yo principles mayam si la ibni aduna saigi kai ba khudam na isam chamna gi sing puthore ko ko gi apa ma sing ji hydrogen gi oxygen na sari ni hydrogen gi saruk ani oxygen gi amana ising ji sum lehna bo hona ba ani ji khaidok pa yabra hai ba wahang ji am toina koina hangaba am lai bani tha iba sa si sa gi identity sum ngak nam hona ba glass ka mahi ga ji khaidok na ba yabra ya do pot aduni that is what Manipur is hai ba je masi khanga dong ni hai bani adu si khanga ka na masi accordingly koina thabak tongmina ga dong ni tawdobani hai ba pot aduni maram di ai koi gi hakchang gi saruk ama isa da yaujari policy da aigi heart si yaud yabra ai ngang yam sin ji yaudna ngang mo yabra heart da ngang mo yabra haiba si circle of confirmation and the coordination of all the sense organs of our kanusina human body jina akoi oneness of akoi kanu je diversity ji to akoi yengi bani ana Manipur itself se human body amani hai bani akoi tung koina masi gi damak tani sei lisam jina ipai puna akoi gi masi gi ngak na thambiram mi se ana within this akoi ta tongan ba furu mayam singa sina magi mating leina hingjaba ko magi discrimination leita ba hojikti ba ka wol mayam singa se ta sinati yamna oiba kanu gi khoi majority ori ba mai tei gi ora chawini jang karigi masaki history legre hogibna hogre hojik lai pota ko yena dole sing da su singi leader sing asina atuki mating resian kanu oiba yamna magi ethnocide oiba duga political entrepreneurs kan haidina masai gi
tanjan ka hena kana politics ming tanjan mayam singama ching tholak leadership mayam sin singi praja mayam gi kana ji khudong jab sing matla kanda makoina amuk su baiti mataraga valley gi atop jati ta isala kanda vote bank ona sinari ba singom mayam je aware oina ko hona mina bagi am collective oiba kaino ma ko awareness su sang bani singma mayam si yenga kanda aikoina sigi mayam si khangna akoina leadership ki role ama lob sangi adana hojikti akoina mangsu haigre constitution guarantee ji mayam phajana sang manipur da thamna ba hona ba akan ba iho CSO jingi then every kana khuding ki sanga ningi maram di kai do manipur ma gi manung da ai ko yana da phudibok che settle to do bani haiba ma an manipur na kai hi ma tam da tana phur khuding ma ki ma gi tunglam chat amata leite aduna ko sai sai khoi ma sing hata genocide war ma ka ko na tho kan da kuna legani tawbudadi aina makata na linin haining ibse hojik kanani aikoi yoriba kana human rights ki level adagi tonga magi body sing concern oiba human rights activist sing hairo makoi sing asina kana document id information is ni 21st century information is the documentation tawdaba kunai do asing asiba kunai amaga samani hingbagi kana magi tunglam chasu leite haribani aduna since me 3 dagi ngasi bo thola iba magi genocide characteristics mayam sing ase well document awodabani aduga magi even kanada Rwanda daga thokiba tribal in ko adagi even Yugoslavia daga thoki Yugoslavia daga thokiba trian da nomadi akosi genocide toriba terrorist mayam sing je order world ki doctor ko international criminal court ki doctor lakpogi uthokpa yam adum chodana lakane khali crime abisi kanuni tabu yaura tamthik ra bangang sing haki ba khoti bagi kano jo aikoi masiga manana jeri ki thodu akoi da laikre mahiroi kan pamchan pimcha ki thodu laikre mayam sing asine it should be well documented properly masi akoi na thamakanda matam cha chana international bodies mayam da body submit tawba aduga international attention mayam draw tawba aduga aikoi ki university lariba subjugation aduga magi discrimination adugi criminal and genocide activists mayam je world gi adugumba maleng gi ba thak ta ko masi enlist tawba sangi masi damukta well documentation ta amnitis na masi isan niyom chumna heng legal framework ma sang ba yana bagi kanu sang kanda hojik terrorist mayam sing ase koi book to basangi aduna si mayam si yang kanda puna si collectively yang kanda kuna justice ai bu lakadori bani aduna kanu sigi accordingly koi da section ko dimaki mayam sing attention pemina se aduna amukasu amu hairi ma so na haigre si magi di amuksu tholakadori ko amuksu hayeng ju maram di moidi maram laiti si tho kanda makoi gi kanu gi demand kanu ka separate administration na sing maram cha demand se masi lo adagi aimgi makhada moi tanabagi upai leitabani na makoi gi buffer zone himina ba highway chat ya handaba aduga kano mission yam hat pakhor pataro makoi issue ji hingnabagi lambi katani ngasi hayeng horen ju hasa hori tanja sa kana tawrakani aduga moi issue ji pokona ba langai account masi sarana akoi ne kari treatment to gudagi government kari response logudagi miyam collective right kari responsibility kari logudagi haibado amadudi khanabagi matamni ana loge oza makata na kogi kogi hanagi minister Dr. 𝐀 𝐍𝐀𝐋 phongdokhiba matamda kogi chingi mafam singda kogi suda yaudaba haibetare militants group sing kogi military crackdown toba tawdribagi maram se karigino haibagi wafam ni oza samatang oza gi motidi kamaina thamba yaisa aduni akoi da proxy war haibase aduga agasagi indian gi leadership haibetare central authorities na leadership ki mindset sida makoina gyan taba ngamdabra gyan tahanba ngamdabra akoi gi leadership na makoi bu awareness pi ngamdabra na taro ya na gyan ta da bara understanding manipur se ka do wi leitrino haibana haibisi ki wahang sing si ki yam na kum na koi naina ba matam ne haibni da manipur si thugayo matam da bharat ki di kai de dana tabu de manipur haiba potum di mang re dana manipur kai matam da ma ki sahi akoi gi manipur ki civilization se something different from others never akoi na india ki constitution ma kha da 1947 gi matung 49 gi matung da ko akoi ji sembi ramba state like Nagaland Mizoram matai state kumba sumja khalen leidana makoi mo oiraga di akoi gi oiba kanu si khanaba ka sukai di haiba constitution gi manung dai koi oiba tonga furup singi but Manipur is something different from kanu other states neba aduga its position is status within the framework Indian constitution se masi yamna kanu oi haibani da akoi di international relations mayam la akanda akoi gi hanana dum high cribani Asia gi Southeast Asia the quite first even elected kano
ꯇꯧꯕꯗ ꯑꯦꯗꯜ ꯐ꯭ꯔꯦꯟꯆꯥꯏꯁ ꯇꯧꯈꯤꯕ ꯁ꯭ꯇꯦꯠꯅꯤ ꯍꯥꯏꯔꯤꯕꯅꯤ 1947ꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯦꯛ ꯑꯩꯈꯣꯏ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯔꯤꯂꯦꯁꯟꯁ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ 1862ꯗꯒꯤ ꯍꯧꯔꯒ 1834ꯗꯒꯤ ꯍꯧꯔꯒ 1833ꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇ꯭ꯔꯤꯇꯤꯁ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯂꯧꯅꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯇꯁꯁꯤ ꯂꯥꯛꯈ꯭ꯔꯕꯅꯤ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅ ꯁꯤꯒꯤ ꯄꯤꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣ ꯁ꯭ꯇꯦꯇꯁ ꯑꯁꯦ ꯃꯁꯤ ꯀꯩꯅꯣꯅꯤ 1947 49 ꯐꯥꯎꯗ ꯃꯥꯗꯤ ꯃꯅꯤꯡ ꯇꯝꯃꯕ ꯃꯇꯨꯡꯗ 49ꯗ ꯁꯝ ꯚꯦꯔꯤ ꯀꯟꯇ꯭ꯔꯣꯚꯔꯁꯤꯌꯦꯜ ꯀꯩꯅꯣꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃꯒꯤ ꯃꯈꯥꯗ ꯆꯪꯈ꯭ꯔꯦ ꯑꯦꯅꯤꯋꯦ ꯃꯦ ꯕꯤ ꯀꯟꯇ꯭ꯔꯣꯚꯔꯁꯤꯌꯦꯜ ꯕꯠ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯏꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯇ꯭ꯔꯤꯇꯤ ꯏꯁ ꯇ꯭ꯔꯤꯇꯤ ꯑꯗꯨꯅ ꯑꯦꯡꯂꯣ ꯃꯅꯤꯄꯨꯔꯤ ꯇ꯭ꯔꯤꯇꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯒꯤ ꯃꯈꯥꯗ ꯏꯚꯟ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯑꯣꯐ ꯑꯦꯛꯁꯦꯁꯟꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯦꯛꯁꯇꯦꯟꯁꯟ ꯑꯦꯒ꯭ꯔꯤꯃꯦꯟꯕꯨ ꯑꯣꯏꯔꯣ ꯗꯦꯟ ꯃꯅꯤꯄꯨꯔ ꯀꯩꯅꯣꯅꯤ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯕꯨ ꯑꯣꯏꯔꯣ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯀꯩꯅꯣ do's and don't. Even 1949 Merger Agreement 1993 पांथोखिबा National Convention of Manipur Merger issues it was kanoni khoi annex ne hairibani ko my legal validity leite kano namdana punengi bani hairibani anyway sigi lejere khalaga su treaty is treaty amada leiba matamda magi kano leiba ani changani leiba ani adugi leiba ani do amadu treaty du leitaba matamda leiba amna leiba amabu khoi ki kano magi makhutta khubam namthara thamba yadi haibani da treaty du ikai khunadre agreement ikai khunadre hairagadi Manipur India to khaina leinagi masana tabani under international law ni ko adubu as long as madu nungsina leiminari haiba taragadi madu treatment sayam toin haiba do Alexander ne amna kalle haraga su puruda Alexander na purugi mathongna do u matam da kari pami hangboda ningthom chatpa bevhar pami haibagi phajaro pakhumduna Alexander gi move to gi bedagi marup ina tinagi bagi wari do likewise friendship ki relations akoi India in the Manipur akoi lakpu ya ko si mi bagi hauna sane haibani da adubu hariba treaty sangi ba state amane state amabu machet makai ta fuai ba haibasidi malem gi luna su yadi haibani da aduga amuksu magi reality da akoi da lejeri phuru kuntra mapan gi futurity akoi tunglam chat afaba ma akoi leite haibani da di akoi se malem da toan ba akoi gi bijaba contribution ma apiri ba sports ki lamda culture ki lamda adagi in different fields ta akoi contribute to jari bala akani leba masa amani haibani da sigi mayam sigi oiba mayam se lai kano karimata understand to do mali haibani da India gi oi pose mona understand to dri ba se ta honbangam ba akoi leadership laita bra haiba question amasu akoi da hangjari bane ba adana akoi na Manipur merger issues gi pot kumba 93 ki National Convention of Manipur merger issues and then koi gi oiba kano status ki matang se masida yamna kup na lairiba document mayam sing ariba puya sing mayam sing ase koi na collective kano kara haitare compilation phajana ningthijina tawrakana madda well train tawrakanda koi na yamna national international as well as state level da tawang discourse ma thoga even India gi oiba lairiba authorities and leaders mayam sing bawda yaholakanda so now we can just even sensitize them about the status of Manipur ko aduga accordingly decisions in lo honingi aduna tabida icham chamna heta patong to yaba akoi power power bani harkan 3 leiri ga harkan patong to option no man base masi sana yaroi adu malem da India ga na te leiri se ko ato ko leba mayam so leiri international attention mayam draw to rakani aduna madu gi damakta madu gi mating ju Manipuri leiji have se asi thamge aduna yaring gai di malem gi law adagi national gi law aduga even common humanitarian principles mayam sing asi should be safeguarded and protected and followed aduna koi ngakmina ga dawni thangko ozalo shela poise koi gi litan dak tang khul ku ki kapna ba leptri koi gi haidorak pa maruna pan badagi BSF jawan ama laikhidre habagi headlines ma kariyo jamasi अखोगी मार्च थादगी है बतारे उखरुल डिस्ट्रिक्ट की मनुंग चनबा अखोगी लितान द खुंदामिनरी बतांकुल अमसुंग की फुरुप अनि की मरकता थोकिबा पामदबा थौदोक अमदगी ngasi fawba furu ani asi tainaba mafam sing leptana no mai ka maduna tholiba irang mai kai kaya dagi lakshina ba hotna rabasu ngasi fawba lakshin bangam dana lairi habagi wafam ni masi masida sungara petrolling chatuna laiba BSF constable ambasu khoi pan badagi laikana bangam dana laiki dabagi pausu ni yauri suja sa matang je sri kamaina masi ki solution je khoi kamaina khoi lairiba state government hai lairiba sing sina kamaina solve tawgani habaduni oza masi oza ge bo mota
बोइना कमाइना का थम्बिनिंग जा kanoni masi kanoni shop tawbusidi adum live jani malengi phung kutimakta Syria da Bosnia da Chechnya da mayama masi yumbagi kanosi akhoi thokrabani aduna hariba mayam singa dugi kano formula kamaina resolve tawgi haibana singbagi wari asang asang phajaba mayam laikre madu adum khangma jani neina ba jani India gi expert sing lai ba ibana khoi gi expert sing sudum masi nei khangi but hariba niti niyom singa du da irian jana sangchen da ba ko magi trust kan building ki process ataba the community mayam gi marakta lariba space mayam singa se pajana kanu khoi maintain tongna ba duga people mayam singa sigi collective consciousness mayam lakna bagi yamna thamoi singwe approach ama kakta government of India gi agencies ko mayam singa sina khoi sang bagi oiba kanu se khoi ngasi ba udri duga matam matam gi oiba deal tawba duga nga ki oiba kanu to sana ba kona bagi kanu te khoi marang kai na leire record leire aduna sigum half heartedness soibang sa amang so high re ko sekin da thawa sa da ba let them high na sigma mayam gi wakhalon si da sum tawba da gi thok nga ta ne na lawi aduga amuksu issues mayam se kone voluminous ohena bagi asauba lalong ama chathar bra hai si ma koi section ga da bani maram de ai koi amaga samna 90s ki matam da gi horkan da hojik le riba even kanani naga ko ki issue thokra matung da mar paite gi issue hai mayam singa si da cookie is a factor ni de cookie itself si hojik controversy amuk lai rim ni ngarang na ngin nemcha ke bje na mu thadau is cookie thadau will always be cookies ka na mu haijing nim di ji akoi gi thadau group akoi gi even cookie np gi ka ma ke lamja thang na thadau is not cookie mu harim ni even sai si da controversy akoi da dum sigi ba se yam ing na tamna dum khana ba adu kana gyan ta bu sangi actually cookie hai ba term si di akoi na so dum history da laiba laitaba polam ma kang ni only British ki matam na Grayson ki Shakespeare ki Pemberton ki matam ado ai da adum an excluded area ki kanada maming thonjan bada sum lakhi ba ko lai bani aduna sam ki Brahmaputta Valley da ta khuda swari ki origin Bengali wapong mari leindara ini ko ki thon bada ko sigum ba mayam sing sigi kanu mayam si lai ba matam da ko ki itself si di ngasai tilo maku ko mani ani khokto kam yaram da adu ki marakte ro maku mayam na lori ba represent moina khumjali ba umbrella ado makanu ni madu akoi di danger ni habani hari maming sigi sayon se lor kan da ikoi na kana tori bani maram adu na ni ikoi na hojik si khwai de darkar lai base Manipur government gi strong initiative to remove the very phrase any cookie try ho hai se lok thona base kan na mama lok thok re am hap se lok thok hap sen taw se masin ta di lok thok bi wana lok thona bo na mi se hai na ai masin de kan apin taw gi ko masigi achau bo kan na ma la kan ni furu mayam gi hingmin na ba da maram di tahi de bo pol amani ha any cookie type any naga type any mitai type ka hai be ya bo hai nati hai bani da adana any mitai type har ka di India gi kan da any state asam phong matam da Bangladesh ki Seleta ki kari de gi Mandalay gi mitai na Tripura gi ta mayam se ta ya bra sini ba gili gi agum ga kan se sigum si yang kan na kan to handa ba ai koi ta amu la ko hojik point da la kan da hojik ai na yengi ba ka cha gi ukhun ki complex situation se naga ko ki la mitai naga tho le and then to ba even mitai ma se ni marak ta bo da kari gum ka ma to ra kan tho na ba gi la lunga sigum ba da nu wan da gi nimita bo da tolop saw na saraga kan sin ba agency mayam la yu se ko na khangmina se adu khangna ai na kan sigum mayam se la se ko kan to si aduna section si aduga sigi voluminous so ra kan da na khoi che leimina bang yadri hai gi praman se tong na kan na khona ri ba yadra bani na khoi se kan ni block ama na eastern gi block ama na northern gi block ama khai du ji naga gi gen southern gi block ko ki ama khai du ji mai ti na Imphal city state side da leiro aduga ani si gi tonga kan to si ka na hai ba ya ba ta ba ya na ba akan ba kan no ma sinjan ba man ba kan ma sa li se masigi saruk amani na ina longningi aduga na kan ni tasin ge khomjan ge loisan ge aduga kan ni haibu tu di kaishunati haibu ni da kan si bharat ki kan chaur ba kan gi jik lai ba army gi magi strength adig mai kan si yong kan da pikra Manipur ma gi singtam only 30,000 square 700 square kilometer sau ba singtam gi marak si da madu gi pot to control to ba se easy ni na look line kan to gi khan ba se to ba thoina to di jina di kan to gi yong na to han ba ni ha ba ma khang kan da adu tara ga di kai dong da gi lai jari ba ikoi furu mayam sing sina khangmina ba ma chang ya ba ni da
kay tanan no magi oiba kanoni akoina siam toina haijabado phuru myang gi intrigiita community advisory board senbiu gaina ma kan community phuru ke liching musing yawra kan ko gi awana kano akoi gi kano toba yeng basangi aduga mani tam du waro sing de ju waro sakhutriba andra sakhot wa lo jaga sing ase akoina yam identify to thoga madu gi ba development ja to to paikal akan de et part laira su samana laira mina ba nungai samana nungai mina ba anem awang ledana adigi political entrepreneur haidana politics aro kan sen thum tana ba lan thum tana ba to gi ko kalon se masi makhan biranu ka ji khandaba makhan gi kano ji leadership ki role khara kan leibio sing de su tam de su ko adana paisa u pai jodi bole be adre na traga kan to di adre hai gi concept yam lai ba ko na khapana khanga su ko na pana haira ga su pana kana to ga su sigum bagi oi ba se masi go asine hindrance ni maramadu na hoji ka junate iroi ina thoji ki wang da thamningi ba di akoi conflict me am se voluminous o hela kan da akoi tangdu leita da film leita kan ma di yum phong wer kan da manipur ma set ta na thugai na ba sili hai ba se masi de gi akoi section na je wa khan je thamge ba yam nungai je oja na wafum achumba wafum kya thambiramba chillaba matam kya kaithopi dana oja na north window gi news analysis saru yabiduna mapum fan bibagi damakta oja bo haninga leita na thagat pafungduk chari loina na north window tv na sanduk chari ba news analysis matang solution chari miyeng tabiri ba pumna mapu amuka suhana khurumjari Hakchang phana thamge hairabadi iramda masimakta da leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari North Window mining tabiriba mayam punamakpu taramna okchari hauzik mapalamgi thapaki pau pijari ahanbada athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisingna presentable and good communication skill leibata natana masagi chahi kunma thoidagina kuntra taret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabata natana medical and insurance su pijagani hairiba thabak asigi thagi oiba salary lising kuntaretagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani
Hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhaidagi haujagani. Gulf license paiba miyoisingi thagi oiba salary lising yankhai mangadagi haujagani. Ahumsubada Beharan Water Park ki female retail staff tara kauri. Hairiba thabak asi apply tobiningba miyoisingna retail experience leibaga loinana yamdrabada 165 centimeter ki changda wangba oibigadabani. Thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani. Hairiba thabak asi thagi oiba salary lising maudra taretagi haujagani. Pamarol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV building hata New Chekon Road ta lengsin birau. Nurse singidamak achoba opportunity ama buduna lakchari madudi hauzik Malaysia na Indian nurse singi oiba khudong chaba pinabagidamak midyang changlakli VC nursing loiraba chahi ahumdagi tadana experience leiraba miyoisingna khudong chaba asi lobiho. Khudong chaba adudi thagi oiva salary 1 lakh, overtime incentive, free accommodation, ticketing amasung long term visa asina chingba khudong chaba sing asi fangbigani. Akupa marol gidamak makada pizariba 7005273217 natraga 7005063196 ta contact tawirau natraga aikogi office Northeast Window TV building hata New Chekon Road ta lengsen birau.